Connect News Media Tabiriba Singh Karamna Okchari Manipur gi Anoba CM Y Khemchand Hauzik Thabak Toba Hokre Y Khemchand Hanagi CM N Biren Singh gi critic ni adubu BJP na Anoba CM khankibagi decision asi khudakta lawkhiba nate masi sanglaba process amagi result ni process asi May 2023 gi Kanglop ki irang thokibadagi hoki matam adugi CM Biren masigi matungda continue political oina Sonthaba hoki May 2023 da Maitai amadi Kuki Kanglop ki marakta thokiba irang hokibaga Kuki singna Biren da michang mikhai naibagi maral siduna CM post gi resign gi demand taunaki matam ga loinana demand asigi iko BJP gi manungda sutaba fangki irang asum hengalakpaga tongan ma community singi masing yamlaba BJP MLA singna Biren hauzik politically sontharakle haina launaki 2024 gi aroiba fawbada MLA singi manungda penadaba mayek sengna uba phangki October 19 2024 da BJP gi MLA Taramapanna Prime Minister Modi da letter iduna Biren bu lokthoknaba demand tauki letter asida MLA singna warning asi pi ki madudi santi thamnana bahonabada sarkar gi capacity da miyamna wahang hangnari amadi masi haiki aikoi BJP gi hardcore supporter oibana maram oiduna amadi miyam gi mandate fanglaba matungda su Manipur bu kanbaga loinana state asida BJP bu collapse oibadagi kannanabagi responsibility feel tawi MLA singna logic asi pirami madudi subnagi security forcing deploy tobana crisis asi solve tobangam loinana dialogue amadi compromise da emphasis piki chahi asigi November da Khemchand na state da law and order crisis amadi disturbance ki marakta Biren na resign tobadagi deny tawkhibada mahakpu open oina criticize tawki magna hairami aina ani ahumlak mahakpu resign tawnana haiki adubu mahak resign tawde mahak hauzik fawba santi poropang ngamde adu fawba mahak resignation karigi pidribano haina Khemchand na haiki adubu Biren da pressure matamadu da hengalakhi madudi Konrad Sangmagi matamadu state da NDA gi maruoiba alliance oiramba National People's Party NPP na sarkar gi normalcy porokpada ngamdababu mention tawduna amadi maralaitaba micham singi thawai mangbada chauna nuaitaba phongdoktuna government gi support withdraw tawki adubu BJP gi nakta document ta hujiksu majority oirami political message asi clear oirami madudi ground level da BJP gi support hanthare matamaduda minister Singh amadi MLA singi yummai thariba mob na masabu unsafe feel tobagi makoi gi asawbabu utki BJP gi manungda MLA singi group numit kya chubna Delhi da campaign tawduna leinaki central leadership ka unnanaba honaki Khemchand na taki madudi Biren da party gi ayamba MLA singdagi thazaba mangkhre amadi masi warning pi ki madudi karigumba awonba laktrabadi makhoi no confidence motion da support toba yai adudagi February 2025 da turning point amalaki madudi Congress ki no confidence motion gi risk amadi BJP gi asawba MLA singi cross voting gi indicate ki matungda Biren na February 9 2025 da resign tawki masigi mamangda February 3 da Biren sarkar na Minister of Rural Development and Panchayati Raj Khemchand Delhi da thumki amadi BJP leadership pu warning tawki madudi karigumba CM sindoktrabadi sarkar kaibiyai Governor Ajay Bhallana February 3 da Central Home Minister Amit Shah ga thengnaduna mahakpu phibam asigi maramda taki matamadugi CM Biren gi atopa critic former speaker Thokchom Satyabrata Singhi maramdasu masi khangki madudi mahak matamduda Delhi da chatki amadi mahakna matamadugi BJP president JP Nadda dasu asumna opinion pi khirami February 3 da state asida president rule thamduna assembly bu suspension of animation da thamki masina law and order thambada mateng di phangki adubu political vacuum amasu phangki madudagi April 2025 dagi anoba chapter ama hauki MLA Singh CM sindokpagi natana elected government restore taunanaba pressure pirami April 18 2025 da NDA MLA kunmathoina PM amadi Home Minister da popular government ama semnaba demand tawduna letter iki sign tawriba MLA Singh manungda Biren natraga mahaka naknai haina loba MLA Singh yawramde makhoina logic asi pi ki madudi
President rule da thajabagi mataida masina peace and normalcy gi fivum porakpada karigumba makhal amatagi akanba khongthang uramde masigi mataida me da MLA singi group amana governor ga thengnaki masida MLA nifu mari gi support ki claim tauki makoina hai ki president rule emergency oiba khongthang amani adubu masigi mataida aroiba upaya ma tofam thoi MLA singna masi lawki madudi karigumba makoi central government gi rule da subnagi viewer oiduna lerabadi makoi mathangi election da miyam ga mayok na bangamloi adubu 2025 fawbada center na masi lorami madudi president rule na normalcy gi situation oheli amadi instability oiba government na critical oiba peace processing asibu direl ohenba yai ching amadi tamda movement da hojiksu issue oirami amadi khulai paiba singa wari makha chatharami Kuki group singna free movement ohenanaba agreement amadi suspension of operation bu amughana hoki masigi matungda PM Modi gi September 2025 ta state asida visit tauki thodok sing asi normalcy poroknabagi indicate oina utki center PR bu chahi amadigi hena sangtharam labadi assembly dissolve toba taramgani punnamak sigi mataida hojik hanagi CM N Biren gi critic Why Khemchand na anoba CM oiduna hojiksu socially divide tawriba displaced population leiriba free movement da limit oiriba amadi awaba mayok nariba singi tongan ba wari sing leiriba state asida thabak tawba hoduna state asigi recovery gi daita lawri video asida ngasigi di matang asoi fawbadan thagasari